Charlie's imung asi chana thaknaba marang kaina phangba imung ama oiramde. Factory asi Willy Wonkagini. Mahak asi khwadagi laibak fabani khangjaramde. Aduga matam sigi samuk chawba inau ichalsingna ahansingbu fajana gyan tahanbiyu. Bank account amadi stock market si yamna kanai. Noiga khangnaba aduna nupina khoi gyan tagadaba. Ngasidi mayamga amuktang puningi miyamna sum hainaba film da drama da lilada lairaba si yengma nungaibagi wani asengbadadi masi yamna waba amakhakni asengbani film da lilada lairaba na hero oibagi wani asengbadadi masi matang asida mayamgi thamoibu punsinba yaba film amagi wari thamjage wari asi Charlie Bucket kauba yamna top nipa macha amakhaki wari ni mahak asi atopa angangsingum mapangal kanba yangna chen chongba matik mau faba nipa macha amakhakti oiramde mahaki family asisu ina kaira khunba atopa imungum sakti leiba aduga selnung lanthum amadi sana thaknaba chinjaksing fajana phangba imung amakhak chu oiramde malemna koiriba maha sangsar asida mahak asi asuki matik laibak faraba miyo amakhakni haibasi masana khangjaramde film asigi haurakpada aikoina uba fangi yamna chauna fajaba chocolate factory amada chocolate kaya semba aduga pack tawraba chocolate singda golden ticket manga khak amamam haptuna malemgi tongan mafamsingda yonaba pukhibasi Charlie gi imung asi Charlie ga tharaga 7 members aiba family amakhakni film asida utagi matung inna Charlie gi yum asi yamna lairaba miyoisingna leigadaba amagum ulli Charlie gi family asi ahan oiraba oiravi miyoi mari amadi makogi imung koiriba mama selthokliba mapa amadi angang oiriba Charlie makoi taret asini Charlie gi mapa bung asi local toothpaste factory amada silmi ama oina thabak yaurami nongmada tawriba thabaki matamna suki matik kuiba aduga pia sina sanadaba ama oirami imung asi nongmagi sanaba phangbasing aduna yana basenduna makoi punna saminaduna hinglami nongma Charlie gi mapabung asina magi toothpaste factory da thabak tawringai mahaki masani pana yana daka leina hek thijaba posak amagumba mafanglami mapabung na thabak halakpada posak khara du pusilaga Charlie da pire posak sing adu Charlie na hamamam yenglami maraktudagi ama paikhatuna masimangni aina darkar orise haina puduna karigumba ama tawgadabagum haraurami mapabung asisu Charlie gi harauba mataududa nokserami mabubokna Charlie fosak adubu karino ne matang asida mabubok amadi Charlie na sanaba wari asi wahai oina haijarake Charlie gi matau adu ubada mabubokna adubu karino ne Charlie mahakna semjaba sanapot ama putoktuna Charlie na agi pabungna fangai ine aina daka oiduna lerakpa saru amane pupu mapubona kari karamba saruknone adubu Willy Wonka gi makongni haina Charlie na khumai matang asida wari asigi khwadagi maruoiba misak anikaki masak takshage Willy Wonka hariba si mamang thakta hangna panchakhiba chauraba chocolate factory amada candy bars asapot singda golden ticket manga haptuna pitribigi mafam kayada sandoknaba thakiba factory adugi mapu aduni aduga amana Charlie Bucket hariba si film asigi main role lawriba misak asini film asigi hobadagi akoina sum yengba matamda Charlie na Willy Wonka gi chocolate ki hiram singa sida pamjaba mawamada dumak hui wari asigi makha tarakpada Charlie na Willy Wonka gi makongni hakrabagi matung Charlie gi mabo amasung mapuna haraglami masisu angakpani he madum mali Charlie na adumaina khanbrane pupu mabungna su adumai khanbrane mapuna aina khange aigi mid anishina Willy Wonka ta sena ure ai asi magi thabakta yaurami haibasina koi khangdribo Charlie na pupubu torambrane pupuna mu hoine ai torame atai mapubok singna su torambane haina loina ma haraklami adudagi wari asi amu mabuboki fast break ta muglai matam adu ai naha ori Willy Wonka gi thabak yauringai matamni Willy Wonka asina thaba horakpa matamda lambi mapanda apikpa store amadagi horai
ꯑꯗꯨꯕꯨ ꯃꯌꯥꯝ ꯑꯁꯤꯅ ꯃꯥꯒꯤ ꯃꯍꯥꯎ ꯂꯩꯔꯕ ꯑꯍꯥꯎ ꯑꯊꯨꯝꯁꯤꯡ ꯑꯁꯤꯗ ꯌꯥꯝꯅ ꯄꯥꯝꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯇꯣꯞ-ꯇꯣꯞꯄ ꯌꯥꯝꯅ ꯁꯤꯡꯕ ꯋꯥꯈꯜꯂꯣꯟ ꯂꯧꯁꯤꯡ ꯀꯌꯥꯁꯨ ꯎꯕ ꯐꯪꯏ꯫ ꯃꯍꯥꯛ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯁꯤꯡꯏ ꯃꯍꯥꯛꯅ ꯑꯅꯧꯕ ꯂꯝꯕꯤ ꯑꯃꯗ ꯆꯣꯀ꯭ꯂꯦꯠ ꯑꯥꯏꯁ ꯀ꯭ꯔꯤꯝꯅꯆꯤꯡꯕꯁꯤꯡꯁꯤ ꯁꯦꯝꯃꯤ꯫ ꯐ꯭ꯔꯤꯖꯔ ꯌꯥꯎꯗꯅ ꯏꯪꯗꯨꯅ ꯄꯨꯡ ꯑꯃ ꯍꯦꯟꯅ ꯂꯩꯍꯜꯂꯤ꯫ ꯀꯔꯤꯒꯨꯝꯕ ꯌꯥꯝꯅ ꯁꯥꯕ ꯅꯨꯃꯤꯠ ꯑꯃꯗ ꯅꯨꯃꯤꯠ ꯊꯣꯛꯂꯛꯂꯕꯁꯨ ꯆꯣꯀ꯭ꯂꯦꯠꯁꯤꯡꯗꯨ ꯃꯍꯤ ꯆꯦꯟꯊꯣꯛꯍꯟꯗꯦ꯫ ꯆꯥꯔꯂꯤꯅ "ꯃꯗꯨꯕꯨ ꯑꯣꯏꯊꯣꯛꯂꯣꯏꯗ" ꯃꯄꯨꯅ "ꯑꯗꯨꯕꯨ ꯃꯥꯗꯗꯤ ꯑꯣꯏꯊꯣꯛꯍꯜꯂꯤ"꯫ ꯑꯗꯨꯒ ꯁꯤꯟ ꯑꯁꯤ ꯑꯇꯣꯞꯄ ꯑꯃꯗ ꯑꯃꯨꯛ ꯎꯠꯂꯦ꯫ ꯋꯤꯂꯤ ꯋꯣꯡꯀꯥꯅ ꯃꯇꯤꯛ ꯆꯥꯕ ꯆꯣꯀ꯭ꯂꯦꯠ ꯐꯦꯛꯇꯔꯤ, ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯏꯇꯤꯍꯥꯁꯇ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯑꯇꯣꯞꯄꯁꯤꯡꯗꯒꯤ 50 ꯇꯥꯏꯝꯁ ꯍꯦꯟꯅ ꯆꯥꯎꯕ ꯆꯣꯀ꯭ꯂꯦꯠ ꯐꯦꯛꯇꯔꯤ ꯑꯃ ꯁꯥꯔꯝꯃꯤ꯫ ꯐꯦꯛꯇꯔꯤ ꯑꯁꯤ ꯃꯤꯌꯥꯝꯅ ꯍꯦꯟꯅ ꯌꯥꯝꯅ ꯄꯥꯝꯅꯕ ꯑꯃ ꯑꯣꯏꯈꯤ꯫ ꯃꯇꯝ ꯑꯌꯥꯝꯕꯗ ꯆꯥꯔꯂꯤꯒꯤ ꯃꯕꯣꯛ ꯑꯃꯗꯤ ꯃꯄꯨꯕꯣꯛꯅ ꯋꯤꯂꯤ ꯋꯣꯡꯀꯥꯒꯤ ꯆꯣꯀ꯭ꯂꯦꯠ ꯐꯦꯛꯇꯔꯤꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯀꯌꯥ ꯁꯥꯕꯤꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯆꯥꯔꯂꯤꯒꯤ ꯃꯄꯨꯅ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯔꯤꯟꯁ ꯄꯣꯗꯦꯆꯦꯔꯤ ꯀꯧꯕ ꯅꯤꯄꯥ ꯑꯃꯒꯤ ꯋꯥꯔꯤ ꯂꯤꯔꯝꯃꯤ꯫ ꯄ꯭ꯔꯤꯟꯁ ꯑꯁꯤꯅ ꯋꯤꯂꯤ ꯋꯣꯡꯀꯥꯗ ꯆꯤꯊꯤ ꯑꯃ ꯊꯥꯔꯝꯃꯤ꯫ "ꯏꯟꯗꯤꯌꯥꯒꯤ ꯃꯐꯝ ꯀꯌꯥꯗ ꯆꯣꯀ꯭ꯂꯦꯠ ꯐꯪꯍꯜꯂꯨ ꯑꯃꯁꯨꯡ ꯆꯣꯀ꯭ꯂꯦꯠ ꯉꯥꯛꯇꯅ ꯁꯥꯕ ꯅꯤꯡꯊꯧ ꯀꯣꯅꯨꯡ ꯑꯃ ꯁꯥꯎ ꯂꯥꯎ" ꯍꯥꯏꯅ꯫ ꯋꯥꯐꯝ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯔꯨꯝ ꯆꯥꯝꯃ ꯂꯩꯕ ꯗꯥꯔꯛ ꯆꯣꯀ꯭ꯂꯦꯠ ꯑꯃꯗꯤ ꯂꯥꯏꯠ ꯆꯣꯀ꯭ꯂꯦꯠ ꯉꯥꯛꯇꯅ ꯑꯣꯏꯕ ꯀꯣꯅꯨꯡ ꯑꯃ ꯁꯥꯔꯝꯃꯤ꯫ ꯋꯤꯂꯤ ꯋꯣꯡꯀꯥꯅ "ꯄꯨꯝꯅꯃꯛꯁꯤ ꯆꯣꯀ꯭ꯂꯦꯠ ꯉꯥꯛꯇꯅ ꯁꯥꯕꯅꯤ, ꯑꯗꯨꯅ ꯆꯥꯊꯣꯛꯄ ꯍꯧꯔꯣ ꯃꯗꯨꯅ ꯐꯒꯅꯤ" ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗ ꯄ꯭ꯔꯤꯟꯁ ꯑꯁꯤꯅ "ꯑꯁ ꯀꯥꯟꯅꯗꯕ ꯋꯥꯈꯜ, ꯑꯩꯅ ꯑꯩꯒꯤ ꯀꯣꯅꯨꯡ ꯑꯁꯤ ꯆꯥꯔꯣꯏ, ꯑꯩ ꯃꯁꯤꯗ ꯂꯩꯔꯒꯅ ꯌꯥꯝꯅ ꯍꯦꯟꯅ ꯄꯦꯟꯖꯩ"꯫ ꯑꯗꯨꯕꯨ ꯋꯤꯂꯤ ꯋꯣꯡꯀꯥꯅ ꯍꯥꯏꯔꯝꯕ ꯑꯗꯨ ꯆꯨꯝꯂꯦ꯫ ꯅꯣꯡꯃꯗꯤ ꯏꯀꯨꯏ ꯀꯨꯏꯗꯅ ꯌꯥꯝꯅ ꯁꯥꯕ ꯅꯨꯡꯁꯥꯅ ꯌꯥꯛꯂꯕ ꯅꯨꯃꯤꯠ ꯑꯃꯗ ꯀꯣꯅꯨꯡ ꯑꯗꯨ ꯂꯣꯏꯅ ꯁꯧꯗꯣꯔꯛꯈꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯗ ꯄ꯭ꯔꯤꯟꯁ ꯄꯣꯗꯦꯆꯦꯔꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯄ꯭ꯔꯤꯟꯁ ꯑꯗꯨꯅ ꯑꯃꯨꯛꯀꯁꯨ ꯌꯥꯝꯅ ꯑꯊꯨꯕꯒꯤ ꯑꯣꯏꯅ ꯀꯣꯅꯨꯡ ꯑꯃꯒꯤ ꯄꯥꯎ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯇꯝꯗꯨꯗ ꯋꯤꯂꯤ ꯋꯣꯡꯀꯥꯗꯤ ꯑꯆꯧꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯃꯥꯌꯣꯛꯅꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯋꯥꯐꯝ ꯑꯃꯠꯇ ꯊꯝꯖꯔꯝꯒꯦ꯫ ꯋꯤꯂꯤ ꯋꯣꯡꯀꯥꯅ ꯄ꯭ꯔꯤꯟꯁ ꯄꯣꯗꯦꯆꯦꯔꯤꯒꯤ ꯃꯅꯥꯛꯇ ꯆꯠꯂꯤꯉꯩ ꯋꯤꯂꯤ ꯋꯣꯡꯀꯥꯒꯤ ꯐꯦꯛꯇꯔꯤ ꯑꯁꯤ ꯃꯑꯣꯡ ꯑꯃꯗ ꯑꯣꯏꯔꯝꯂꯦ꯫ ꯆꯣꯀ꯭ꯂꯦꯠ ꯐꯦꯛꯇꯔꯤ ꯑꯁꯤꯗ ꯊꯕꯛ ꯇꯧꯕꯁꯤꯡꯒꯤ ꯃꯔꯛꯇ ꯃꯤꯍꯣꯛ ꯆꯥꯎꯕ ꯀꯌꯥ ꯌꯥꯎꯔꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯆꯣꯀ꯭ꯂꯦꯠ ꯀꯌꯥ ꯑꯔꯣꯟꯕꯗ ꯌꯣꯟꯕ ꯍꯧꯔꯛꯈꯤ꯫ ꯗꯨꯀꯥꯟ ꯀꯌꯥ ꯑꯃꯗꯤ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯌꯣꯟꯕꯁꯤꯡꯅ ꯃꯍꯤ ꯂꯥꯡꯊꯣꯛꯇ꯭ꯔꯕ ꯑꯥꯏꯁ ꯀ꯭ꯔꯤꯝ, ꯆ꯭ꯌꯨꯡꯒꯝ ꯌꯣꯟꯕꯁꯤꯡꯅ ꯃꯍꯥꯎ ꯃꯥꯡꯗ꯭ꯔꯕ ꯑꯗꯨꯒ ꯀꯦꯟꯗꯤ ꯕꯦꯂꯨꯟ ꯀꯌꯥ ꯌꯥꯝꯅ ꯆꯥꯎꯅ ꯀꯥꯝꯕ ꯌꯥꯕ ꯃꯈꯜ ꯀꯌꯥ ꯌꯣꯟꯅꯔꯛꯈꯤ꯫ ꯍꯨꯔꯥꯟꯕꯒꯤ ꯊꯕꯛꯁꯤꯡ ꯑꯁꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯐꯠꯆꯤꯜꯂꯛꯇ꯭ꯔꯦ꯫ ꯅꯣꯡꯃꯗꯤ ꯋꯤꯂꯤ ꯋꯣꯡꯀꯥꯅ ꯋꯥꯔꯅꯤꯡ ꯑꯃꯐꯥꯎ ꯄꯤꯕ ꯂꯩꯇꯅ ꯐꯦꯛꯇꯔꯤ ꯑꯁꯤ ꯃꯇꯝ ꯄꯨꯝꯕꯒꯤ ꯑꯣꯏꯅ ꯀ꯭ꯂꯣꯖ ꯇꯧꯔꯦ ꯍꯥꯏꯅ ꯂꯥꯎꯊꯣꯔꯛꯈꯤ꯫ ꯋꯥꯔꯤ ꯑꯁꯤ ꯄ꯭ꯔꯖꯦꯟꯗ ꯑꯃꯨꯛ ꯂꯥꯛꯂꯒ ꯃꯕꯣꯛ ꯑꯃꯗꯤ ꯃꯄꯨꯅ ꯅꯨꯃꯤꯠꯇꯨꯗꯒꯤ ꯋꯤꯂꯤ ꯋꯣꯡꯀꯥꯒꯤ ꯐꯦꯛꯇꯔꯤ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯊꯣꯡ ꯍꯥꯡꯂꯛꯈꯤꯗ꯭ꯔꯦ꯫ ꯃꯥꯒꯤ ꯆꯣꯀ꯭ꯂꯦꯠ ꯄ꯭ꯔꯗꯛꯁꯤꯡꯁꯨ ꯐꯪꯈꯤꯗ꯭ꯔꯦ꯫ ꯋꯤꯂꯤ ꯋꯣꯡꯀꯥꯅ ꯑꯃꯨꯛ ꯍꯟꯅ ꯃꯥꯒꯤ ꯐꯦꯛꯇꯔꯤꯒꯤ ꯊꯣꯡ ꯍꯥꯡꯂꯛꯄꯁꯤ ꯑꯣꯏꯊꯣꯛꯂꯔꯣꯏ ꯆꯥꯔꯂꯤ꯫ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯇꯥꯕꯗ ꯆꯥꯔꯂꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯐꯥꯎꯕꯒꯨꯝ ꯃꯥꯒꯤ ꯇꯨꯝꯐꯝꯗ ꯆꯠꯇꯨꯅ ꯃꯌꯥꯝꯗ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯔꯝꯂꯒ ꯇꯨꯝꯊꯈ꯭ꯔꯦ꯫ ꯅꯨꯃꯤꯠ ꯑꯁꯤꯃꯛꯇꯗ ꯋꯤꯂꯤ ꯋꯣꯡꯀꯥꯒꯤ ꯄꯥꯎ ꯄꯨꯔꯛꯄ ꯃꯤꯑꯣꯏ ꯀꯌꯥ ꯂꯥꯛꯇꯨꯅ ꯆꯦꯐꯣꯡ ꯑꯃ ꯊꯣꯛꯂꯝꯃꯤ꯫ ꯋꯥꯔꯝꯁꯤꯡ ꯑꯁꯤ ꯄꯣꯠꯁꯤꯡ ꯋꯥꯜꯁꯤꯡꯗ ꯊꯦꯠꯂꯝꯃꯤ꯫ ꯆꯦꯔꯣꯜ ꯑꯗꯨ ꯆꯥꯔꯂꯤꯁꯨ ꯌꯥꯎꯅ ꯃꯌꯥꯝ ꯍꯨꯞꯇꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯇꯤꯚꯤ, ꯅ꯭ꯌꯨꯁ, ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯁꯤꯡꯗ ꯚꯥꯏꯔꯦꯜ ꯑꯣꯏꯔꯛꯈꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯗ ꯑꯁꯨꯝꯅ ꯏꯔꯤ, "ꯍꯥꯏꯔꯤꯕ ꯆꯣꯀ꯭ꯂꯦꯠ ꯑꯁꯤꯗ ꯒꯣꯜꯗꯟ ꯇꯤꯀꯦꯠ 5 ꯍꯥꯞꯄ ꯀꯦꯟꯗꯤ ꯕꯥꯔ 5 ꯌꯥꯎꯒꯅꯤ꯫ ꯇꯤꯀꯦꯠ 5 ꯑꯁꯤꯕꯨ ꯊꯦꯡꯅꯕ ꯑꯉꯥꯡꯁꯤꯡꯗꯨ ꯑꯃꯨꯛꯇꯁꯨ ꯈꯜꯂꯨꯗꯕ ꯃꯅꯥ ꯄꯤꯒꯅꯤ꯫ ꯆꯣꯀ꯭ꯂꯦꯠ ꯑꯁꯤ ꯗꯨꯀꯥꯟ ꯑꯃ ꯍꯦꯛꯇꯗ ꯆꯣꯀ꯭ꯂꯦꯠꯄꯨ ꯌꯣꯜꯂꯕꯗꯤ ꯇꯤꯀꯦꯠ ꯑꯁꯤ ꯌꯥꯎꯔꯝꯕ ꯌꯥꯏ"꯫ ꯂꯝ ꯀꯌꯥ ꯑꯃꯗ ꯃꯌꯥꯝ ꯍꯨꯞꯇꯨꯅ ꯃꯆꯥꯁꯤꯡꯒꯤ ꯆꯣꯀ꯭ꯂꯦꯠ ꯂꯩꯕ ꯍꯧꯅꯔꯛꯈꯤ꯫ ꯁ꯭ꯀꯨꯜ ꯁꯥꯇ꯭ꯔ, ꯃꯃꯥ ꯃꯄꯥꯁꯤꯡ ꯑꯃꯗꯤ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯅ ꯇꯤꯀꯦꯠ ꯑꯗꯨꯒꯤ ꯆꯣꯀ꯭ꯂꯦꯠ ꯂꯩꯕ ꯍꯧꯅꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯆꯥꯔꯂꯤꯒꯤ ꯏꯃꯨꯡꯗꯗꯤ ꯀꯔꯤ ꯑꯣꯏꯔꯝꯒꯗꯧꯕ ꯃꯥꯜꯂꯤ ꯃꯦꯝ? ꯆꯥꯔꯂꯤꯒꯤ ꯄꯨꯄꯨꯅ "ꯀꯔꯤꯒꯨꯝꯕꯁꯤꯡ ꯍꯥꯏꯅꯔꯤꯁꯤꯕꯨ ꯅꯪ ꯈꯪꯂꯕ꯭ꯔꯥ? ꯆꯣꯀ꯭ꯂꯦꯠ ꯃꯅꯨꯡꯗ ꯒꯣꯜꯗꯟ ꯇꯤꯀꯦꯠ ꯌꯥꯎꯏ ꯍꯥꯏꯅꯔꯤꯁꯦ"꯫ ꯆꯥꯔꯂꯤꯅ "ꯈꯪꯉꯦ ꯄꯨꯄꯨ, ꯑꯩꯒꯤꯁꯨ ꯆꯍꯤ ꯑꯃꯗ ꯑꯩꯒꯤ ꯕꯥꯔꯗꯦ ꯅꯨꯃꯤꯠꯇ ꯂꯩꯗꯣꯏꯅꯤ"꯫ ꯆꯥꯔꯂꯤꯒꯤ ꯃꯃꯥꯅ "ꯍꯣꯏꯅꯦ, ꯅꯪꯒꯤ ꯕꯥꯔꯗꯦꯁꯤ ꯃꯊꯪ ꯍꯞꯇꯥꯗꯅꯤꯀꯣ"꯫ ꯃꯕꯣꯛꯅ "ꯅꯪꯁꯨ ꯃꯌꯥꯝꯅ ꯇꯧꯅꯔꯤꯕ ꯑꯁꯤꯒꯨꯝ ꯆꯥꯟꯁ ꯑꯃꯗꯤ ꯐꯪꯒꯗꯧꯕꯅꯤ"꯫ ꯃꯄꯨ ꯑꯃꯗꯨꯅ "ꯒꯣꯜꯗꯟ ꯇꯤꯀꯦꯠ ꯐꯪꯕꯁꯤꯡꯁꯤ ꯅꯨꯡꯇꯤꯒꯤ ꯆꯣꯀ꯭ꯂꯦꯠ ꯂꯩꯕ ꯉꯝꯕꯁꯤꯡ ꯑꯗꯨꯅ ꯐꯪꯒꯗꯕꯅꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯆꯥꯔꯂꯤ,ꯅꯪꯗꯤ ꯆꯍꯤ ꯑꯃꯗ ꯑꯃꯨꯛꯈꯛ ꯆꯥꯟꯁ ꯐꯪꯂꯒꯗꯤ ꯀꯔꯝꯅ ꯒꯣꯜꯗꯟ ꯇꯤꯀꯦꯠ ꯐꯪꯒꯅꯤ"꯫ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯗꯨ ꯇꯨꯃꯤꯟ ꯂꯩꯅꯈ꯭ꯔꯦ꯫ ꯖꯔꯃꯅꯤꯒꯤ ꯃꯐꯝ ꯑꯃꯗ ꯑꯒꯁꯇꯁ ꯀꯧꯕ ꯅꯤꯄꯥꯃꯆꯥ ꯑꯃꯅ ꯏꯍꯥꯟ ꯍꯥꯟꯕ ꯑꯣꯏꯅ ꯇꯤꯀꯦꯠ ꯐꯪꯕ ꯍꯧꯔꯛꯈꯤ꯫ ꯃꯍꯥꯛ ꯑꯁꯤ ꯆꯣꯀ꯭ꯂꯦꯠꯅꯆꯤꯡꯕꯁꯤꯡ ꯑꯁꯤ ꯆꯥꯕ ꯊꯛꯄꯗ ꯌꯥꯝꯅ ꯄꯥꯝꯖꯕ ꯅꯤꯄꯥꯃꯆꯥ ꯑꯃꯈꯛꯅꯤ꯫ ꯏꯪꯂꯦꯟꯒꯤ ꯃꯐꯝ ꯑꯃꯗꯁꯨ ꯚꯦꯔꯨꯀꯥ ꯀꯧꯕꯤ ꯅꯨꯄꯤꯃꯆꯥ ꯑꯃꯅ ꯑꯅꯤꯁꯨꯕ ꯑꯣꯏꯅ ꯇꯤꯀꯦꯠ ꯑꯁꯤ ꯐꯪꯈꯤ꯫ ꯃꯍꯥꯛ ꯑꯁꯤ ꯅꯤꯡꯉꯥꯏ ꯌꯥꯝꯅ ꯀꯟꯕ, ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯏꯃꯨꯡ ꯑꯃꯗ ꯐꯪꯖꯕ ꯃꯆꯥꯅꯨꯄꯤꯅꯤ꯫ ꯉꯁꯤ ꯑꯁꯤ ꯆꯥꯔꯂꯤꯒꯤ ꯕꯥꯔꯗꯦ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯆꯥꯔꯂꯤꯒꯤ ꯃꯃꯥ ꯑꯃꯗꯤ ꯃꯄꯥꯕꯨꯡꯅ ꯌꯥꯝꯅ ꯁꯔꯄ꯭ꯔꯥꯏꯖ ꯑꯣꯏꯅ ꯍꯔꯥꯎꯅ ꯆꯣꯀ꯭ꯂꯦꯠ ꯑꯃ ꯂꯩꯗꯨꯅ ꯕꯥꯔꯗꯦꯒꯤ ꯏꯁꯄꯤꯁꯤꯑꯦꯜ ꯀꯦꯟꯗꯤ ꯑꯣꯏꯍꯜꯂꯝꯃꯤ꯫ ꯆꯥꯔꯂꯤꯅ ꯀꯦꯟꯗꯤ ꯕꯥꯔ ꯑꯁꯤ ꯎꯕꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯑꯃꯗꯤ ꯃꯁꯥꯗ ꯊꯨꯀꯠꯄ ꯐꯥꯎꯔꯝꯃꯤ꯫
Candy bar asi Charlie-na muna yengduna hayeng oina hanglageda haina haraglami. Charlie-gi mabubongna aikoi pumba punsilaga sahi Songga maifu mathoi muk surabani khoi ngaiba ngamlaroi. Charlie-na yam pakhatsana masada tanik tani hangdoknaba honarami. Charlie-gi mama amasung mapabungna tanja aduda Charlie nang wakan nungaitaba khanba yaroiko oiningbo oisanu nangi birthday gi candy yauribani ko masida. Charlie-na tapna mayam pumbasu uningbana mangak wangna ikhau langna yenglami. Adubu ticket adudi yawamdre. Lairaba haisini ma'am. Charlie-na candy chocolate adu matek thektuna yengduna makhoi punna chaminarami. Parents singdusu mabungning nungsigum Charlie-gi matau ubada thank you haiduna candy adu laurami. Matang asi asuki matik nungsiba matangni. Aina libada yaujadragasu matang asi ayengba khoida asuki matik nungsihali. Ticket asigi ahum suba oina Georgia gi mafam amada nupi macha amanasu fanglakhi. Colorado gi mafam amadasu nipa macha amana marirak suba oina fanglakhi. Mahak asidi ticket siki thoina khandaba chocolate kya pamjadaba PC game da ngaujaba makhakni. Matangi matungina Charlie-gi mapabungna thabak yauriba factory adu mesina mahut sinduna thabak suba horakpadagi Charlie-gi mapa asi thabak fangdabagi thabaki awaba mayonare. Family asi asuki mati wakhan warami. Upai leitraba Charlie-bu mapubona kauksinduna mapupoki leijaba sel ama pirami. Seldu candy bar ama lainaba Charlie amkana selami. Candy bar adu laiduna mapu masu asi mamit usinduna yamna tapna khoklami adubu amusu golden ticket adu yauramde. Haujikti Charlie asi mapi ira chele ningba ka horaba mapu thamlamduna lambi amada laklami. Mana asum lepli ngai walking chatpani pa ni khak hui asowa mapuduna hatu laklami. Charlie-na asum yenglakpada sel ama walking chatkriba manaktuda taba adu rami. Charlie-na sangshanduna sel adu khulami. Charlie harauboi nungaiboi sel adu puduna manak nakpa dukan amada changlami. Dukan asi bookstore amakhakni. Charlie-na candy bar ama leige haiduna leirami. Mafamduda Charlie-na candy bar adu hanglami. Lairabagisu thaman thawlagle. Charlie-na ticket adu ngakna yengladuna makonna paikhalami. Dukan mapu aduna golden ticket ne nangna amata lemhoraba golden ticket adu fangledana. Adusu aigi dukan asi maksidagi wafam adu tabada dukanda leiramba miyoising adu yamna ngaklami. Nipa amana Charlie-gi manakta changaktuna ticket adu ai leirage ai nangonda $50 pirage aduga nangi vaisa kana masu leibirage. Nupi amana su nipa aduda nang ngawrabra aina nipa macha asida $500 piraga ticket asi leigani haraga Charlie-da themba horakhi. Dukan mapu aduna sauna yare kaino nakoina tawrido angang asi matomda thadokpikho. Adudagi Charlie-da asumna haiklami ibungo nang kanada su ticket adu piba yarugani nangi yum yogwa faw nang sumna chatlu. Charlie-na thank you hayamlaga mayum yogwa faw kanna chenglaklami konthongdagi mama papa ai ticket adu fange haina lauduna chelaklami. Charlie-gi matau adu ubada mayam pumnamak adu ngaktuna yenglami. Ticket adu mabubona ngakna yenglami. Madugi matung hogatuna jagoi ama saklami. Ahana asigi jagoina ticket fangbagi wa amata ngangnadaba feel adu nokningbaromda pusilaklami. Ahana asigi jagoi asi asuki matik nokningbani ma. Mapu aduna Charlie-gi mapabungda ticket asi mek sengna paraglo haina pirami. Mapabungna ticket asidagi Laibak faraba golden ticket asibu Willy wonka gi mafamdagi fangliba aina nahaku khut sokli huji nahaga si aigi factory da lakpiyu aigi guest ama oina numit pumba ama oibiyu haina haijeri. Charlie-gi family pumbana hayeng asini lau hariba numit asidi. Charlie-gi mapuna matama hanganu satlo Charlie namai taro nasamahalo nakuna saloina sengdoklo. Charlie-gi mamana ngaikho aikoina hojik hanba oina daka oribasi Charlie-ga chatminagadaba adu kanaga oigani haibasini. Charlie-gi mabubokna aiga chatkani. Asumna aigi wari asi matang asida loisinjare. Film asigi maming asi description da thamjaramge. Loisilakpasida mangi mafamda wafam ambatang thamjaramge. Atopa singna shell karamna laina tangadage haibagi yamna laiba pambai kaya ulli adubu aidi masi kaya recommend tawjade. Sen paiba haibasida shortcut laite. There is no shortcut to success hainaini. Matang sida wafam khara thamjaramge.
ꯑꯍꯥꯟꯕꯗ ꯊꯕꯛ ꯁꯨꯕ ꯑꯗꯣꯝꯒꯤ ꯂꯥꯏꯕꯛꯇ ꯑꯗꯣꯝꯅ ꯄꯣꯛꯂꯤꯕ ꯃꯐꯝ ꯑꯗꯨꯗ ꯅꯣꯡꯃꯗ ꯂꯨꯄꯥ 500 ꯅꯠꯇ꯭ꯔꯒ 100 ꯇꯥꯟꯕ ꯉꯝꯂꯒꯗꯤ ꯅꯣꯡꯃꯗ ꯂꯨꯄꯥ 50ꯗꯒꯤꯅ 100 ꯐꯥꯎ ꯁꯤꯐꯥꯎ ꯍꯥꯏꯔꯒ ꯊꯥ 6 ꯅꯠꯇ꯭ꯔꯒ 9 ꯁꯤꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯣꯏꯕ ꯃꯔꯨꯞ ꯂꯩꯕꯅꯤ꯫ ꯃꯔꯨꯞ ꯑꯁꯤ 20K ꯗꯒꯤ ꯍꯧꯔꯒ 50K ꯒꯨꯝꯕ ꯇꯥꯕꯅꯤ꯫ ꯑꯗꯣꯝꯅ 50K ꯁꯤ ꯐꯪꯉꯦ ꯍꯥꯏꯅ ꯈꯜꯂꯁꯤ 30K ꯑꯃꯗꯤ ꯃꯔꯨꯞ ꯈꯔ ꯆꯥꯎꯅ ꯇꯧꯕ 100K ꯃꯨꯛ ꯇꯥꯕꯒꯤ ꯃꯔꯨꯞ ꯑꯃꯗ ꯃꯔꯨꯞ ꯍꯧꯔꯤꯕ ꯀꯦꯁꯤꯌꯔꯗꯨꯗ 30 to 40,000 ꯁꯦꯟꯗꯣꯏ ꯆꯠꯄꯤꯔꯒ ꯃꯁꯥꯅ ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯐꯥꯎ ꯁꯦꯟꯗꯣꯏ ꯆꯠꯇꯨꯅ ꯑꯗꯨꯝ ꯃꯔꯨꯞꯇꯨ ꯍꯨꯟꯒꯠꯆꯒꯗꯣꯔꯤꯕꯅꯤ꯫ ꯃꯔꯨꯞ ꯂꯣꯏꯔꯛꯄꯗꯁꯨ ꯍꯥꯏꯔꯤꯕ ꯁꯦꯟꯗꯣꯏꯒꯤ ꯄꯤꯈꯤꯕ 30 or 40,000 ꯇꯨ ꯕꯦꯛ ꯑꯃꯨꯛ ꯇꯧꯔꯛꯀꯅꯤ꯫ ꯃꯔꯨꯞ ꯑꯁꯤ ꯀꯗꯥꯏꯗ ꯇꯧꯒꯦ ꯍꯥꯏꯕꯁꯤ ꯂꯥꯏꯅ ꯐꯪꯅꯕ ꯑꯗꯣꯝꯒꯤ ꯏꯆꯦ ꯏꯆꯟ ꯏꯃꯥꯅꯆꯤꯡꯕꯁꯤꯡꯁꯤꯗ ꯇꯥꯟꯅꯕꯤꯕ ꯑꯃꯗꯤ ꯑꯗꯣꯝꯒꯤ ꯈꯪꯅ ꯆꯥꯟꯅꯕ ꯅꯨꯄꯤꯁꯤꯡꯗ ꯇꯥꯟꯅꯔꯒ ꯃꯆꯦ ꯃꯆꯜꯁꯤꯡꯗ ꯍꯪꯗꯣꯛ ꯍꯪꯖꯤꯟ ꯇꯧꯍꯟꯕꯤꯌꯨ꯫ ꯑꯗꯨꯒ ꯈꯪꯅ ꯆꯥꯟꯅꯕ ꯑꯅꯤ ꯄꯨꯟꯅ ꯃꯔꯨꯞ ꯌꯥꯎꯃꯤꯟꯅꯕ ꯀꯥꯏꯁꯦ ꯑꯩꯗꯤ ꯀꯌꯥ ꯁꯞꯄꯣꯔꯠ ꯇꯧꯖꯗꯦ꯫ ꯑꯗꯨꯅ ꯅꯨꯄꯤ ꯅꯣꯏꯅ ꯒ꯭ꯌꯥꯟ ꯇꯥꯒꯗꯕ꯫ ꯑꯗꯨꯒ ꯑꯅꯤꯁꯨꯕꯗ ꯉꯥꯅꯨ ꯌꯦꯟ ꯂꯣꯏꯕ꯫ ꯉꯥꯅꯨ ꯌꯦꯟꯒꯤ ꯊꯕꯛꯁꯤ ꯑꯗꯨꯝ ꯌꯥꯕ ꯊꯕꯛ ꯑꯃꯈꯛꯅꯤ꯫ ꯑꯗꯣꯝꯅ ꯊꯕꯛ ꯍꯧꯔꯛꯄꯗ ꯑꯁ ꯂꯣꯏꯕꯅꯦ ꯂꯣꯏꯔꯗꯤ ꯁꯦꯜꯐꯝ ꯑꯃ ꯈꯪꯅ ꯉꯥꯅꯨ 200 ꯅꯠꯇ꯭ꯔꯒ 300 ꯂꯣꯏꯒꯗꯕꯅꯤ꯫ ꯃꯁꯤ ꯑꯩꯒꯤ ꯃꯣꯠꯇꯗꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯇꯥꯟꯕ ꯑꯣꯏꯅ ꯉꯥꯅꯨ 90 ꯅꯠꯇ꯭ꯔꯒ 50ꯗꯒꯤ ꯍꯧꯔꯒ ꯉꯥꯅꯨ ꯌꯦꯟ ꯀꯃꯥꯏꯅ ꯂꯣꯏꯕ, ꯀꯌꯥꯝ ꯋꯥꯕ, ꯃꯇꯝ ꯀꯃꯥꯏꯅ ꯁꯤꯖꯤꯟꯅꯕ ꯌꯥꯕ ꯐꯖꯅ ꯈꯪꯗꯣꯛꯄꯤꯔꯒ ꯃꯁꯥꯗꯒꯤ ꯁꯨꯝ ꯆꯥꯎꯈꯠꯂꯛꯄꯅ ꯐꯩ꯫ ꯑꯍꯨꯝꯁꯨꯕꯗ ꯃꯄꯥꯟꯂꯣꯝ ꯑꯥꯎꯠꯁꯥꯏꯗꯇ ꯂꯩꯔꯒ ꯁꯦꯜ ꯇꯥꯟꯕ꯫ ꯍꯣꯏ ꯃꯁꯤꯁꯨ ꯌꯥꯝꯅ ꯐꯕ ꯊꯕꯛ ꯑꯃꯈꯛꯅꯤ꯫ ꯂꯣꯟꯅꯆꯤꯡꯕꯁꯤꯡꯁꯤ ꯀꯌꯥ ꯑꯃꯁꯨ ꯈꯪꯕ, ꯃꯁꯥꯁꯨ ꯅꯥꯟꯕ, ꯃꯤ ꯀꯌꯥ ꯑꯃꯁꯨ ꯄꯨꯟꯕ, ꯁꯦꯜꯁꯨ ꯐꯖꯅ ꯁꯦꯚꯤꯡ ꯇꯧꯔꯒꯗꯤ ꯑꯗꯨꯝ ꯌꯥꯕ ꯊꯕꯛꯅꯤ꯫ ꯄꯦꯟꯗꯦꯃꯤꯛ ꯑꯁꯤ ꯂꯣꯏꯕꯒ ꯅꯠꯇ꯭ꯔꯒꯅ ꯈꯔ ꯈꯖꯤꯛ ꯐꯕꯒ ꯍꯥꯟꯅꯅ ꯂꯩꯔꯛꯂꯕ ꯈꯪꯅ ꯆꯥꯟꯅꯕꯒꯤ ꯊ꯭ꯔꯨꯗ ꯆꯪꯕꯅ ꯕꯦꯁꯅꯤ꯫ ꯑꯗꯨꯒ ꯑꯁꯤꯒꯨꯝꯕꯁꯤꯡ ꯑꯁꯤ ꯇꯧꯔꯗꯤ ꯃꯔꯤꯁꯨꯕꯗ ꯕꯦꯡ ꯑꯦꯀꯥꯎꯟ ꯍꯥꯡꯕ꯫ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯗꯤ ꯕꯦꯡ ꯑꯦꯀꯥꯎꯟ ꯍꯥꯡꯕꯁꯤ ꯂꯟ ꯑꯃ ꯂꯩꯁꯟꯕꯒꯨꯝꯕꯅꯤ꯫ ꯃꯁꯤꯗ ꯑꯗꯣꯝꯅ ꯇꯥꯟꯖꯔꯤꯕ ꯁꯦꯜꯁꯤꯡꯗꯨ ꯃꯐꯝ ꯈꯪꯅ ꯁꯦꯚꯤꯡ ꯇꯧꯕꯤꯌꯨ꯫ ꯕꯦꯡ ꯑꯦꯀꯥꯎꯟꯒꯤ ꯃꯇꯥꯡꯗ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝꯈꯔ ꯊꯝꯖꯒꯦ꯫ ꯑꯍꯟꯁꯤꯡꯅ ꯑꯃꯗꯤ ꯆꯍꯤ ꯅꯧꯔꯤꯕ ꯈꯔꯅ ꯈꯪꯗꯕ ꯌꯥꯎꯏ꯫ ꯕꯦꯡ ꯑꯦꯀꯥꯎꯟꯒꯤ ꯅꯝꯕꯔ ꯑꯁꯤ ꯄꯤꯈ꯭ꯔꯒ ꯑꯩꯒꯤ ꯑꯦꯀꯥꯎꯟ ꯑꯁꯤ ꯃꯤꯅ ꯐ꯭ꯔꯣꯗ ꯇꯧꯈꯤꯒꯗ꯭ꯔꯥ ꯍꯥꯏꯅ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ATMꯒꯤ ꯄꯤꯟ ꯀꯣꯗ ꯅꯠꯇ꯭ꯔꯒꯅ OTP ꯄꯤꯔꯒꯗꯤ ꯏꯁꯥꯒꯤ ꯑꯦꯀꯥꯎꯟꯗꯒꯤ ꯄꯩꯁꯥ ꯆꯤꯡꯊꯣꯛꯈꯤꯕ ꯌꯥꯏ꯫ ꯖꯁ ꯑꯦꯀꯥꯎꯟ ꯅꯝꯕꯔ ꯈꯛ ꯄꯤꯔꯒꯗꯤ ꯀꯅꯥꯃꯠꯇꯅ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯂꯣꯏ꯫ ꯀꯔꯤꯒꯨꯝꯕ ꯀꯣꯜ ꯑꯃ ꯂꯥꯛꯇꯨꯅ ꯄꯤꯟ ꯀꯣꯗ ꯅꯠꯇ꯭ꯔꯒꯅ OTP ꯍꯪꯂꯛꯂꯒꯗꯤ ꯃꯗꯨ ꯄꯤꯕꯤꯒꯅꯨ꯫ ꯃꯉꯥꯁꯨꯕꯗ ꯁ꯭ꯇꯣꯛ ꯃꯥꯔꯀꯦꯠꯁꯤꯡꯗ ꯃꯅꯤ ꯏꯟꯚꯦꯁꯠ ꯇꯧꯕꯤꯕ꯫ ꯑꯦꯌꯔꯇꯦꯜ, ICICI, SBI, ꯃꯥꯔꯨꯇꯤ ꯁꯨꯖꯨꯀꯤ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯒꯣꯚꯔꯟꯃꯦꯟꯠꯅ ꯑꯦꯄ꯭ꯔꯨꯞ ꯇꯧꯔꯕ ꯉꯥꯛꯇꯅꯤ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤꯖ ꯑꯦꯟড ꯑꯦꯛꯁꯆꯦꯟꯖ ꯕꯣꯔꯗ ꯑꯣꯐ ꯏꯟꯗꯤꯌꯥ (SEBI) ꯍꯥꯏꯔꯒ ꯈꯪꯅꯔꯤꯕ ꯑꯁꯤꯒꯤ ꯃꯈꯥꯗ ꯔꯟ ꯇꯧꯕꯅꯤ꯫ ꯃꯁꯤꯗ ꯄꯩꯁꯥ ꯃꯥꯡꯕ, ꯕꯦꯡꯛ ꯗꯥꯎꯟ ꯑꯣꯏꯕ ꯀꯩꯗꯧꯕ ꯑꯃꯠꯇ ꯂꯩꯔꯣꯏ꯫ ꯔꯤꯖꯥꯔꯚ ꯕꯦꯡꯛ ꯑꯣꯐ ꯏꯟꯗꯤꯌꯥ (RBI) ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯑꯁꯤꯒꯤ ꯑꯌꯥꯕꯒꯤ ꯃꯈꯥꯗ ꯂꯩꯕ ꯕꯦꯡꯛꯅꯤ꯫ ꯁ꯭ꯇꯣꯛ ꯃꯥꯔꯀꯦꯠ ꯅꯠꯇ꯭ꯔꯒꯅ ꯁꯦꯌꯔ ꯃꯥꯔꯀꯦꯠ ꯑꯁꯤ SEBI ꯑꯁꯤꯅ ꯁꯦꯟꯅꯔꯤꯕꯅꯤ꯫ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯀꯣꯛ ꯃꯊꯪ ꯑꯣꯏꯅ ꯁꯦꯟꯖꯥꯎ ꯄꯥꯏꯔꯤꯕ ꯕꯤꯜ ꯒꯦꯠꯁ, ꯕꯔꯅꯥꯔꯗ ꯑꯥꯔꯅꯣꯜꯗ, ꯖꯦꯐ ꯕꯦꯖꯣꯁ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯁꯦꯌꯔ ꯃꯥꯔꯀꯦꯠꯁꯤꯡꯁꯤꯗ ꯏꯟꯚꯦꯁꯠ ꯇꯧꯔꯒ ꯑꯣꯏꯕ ꯉꯥꯛꯇꯅꯤ꯫ ꯀꯔꯝꯅ ꯏꯟꯚꯦꯁꯠ ꯇꯧꯒꯅꯤ ꯍꯥꯏꯕꯗꯨ ꯁꯝꯂꯞꯄ ꯍꯥꯏꯖꯔꯝꯒꯦ꯫ ꯃꯁꯤꯗ ꯒ꯭ꯔꯣ ꯀꯧꯕ ꯑꯦꯞ ꯑꯃꯈꯛ ꯆꯪꯒꯅꯤ꯫ ꯃꯁꯤ ꯏꯟꯁꯇꯣꯜ ꯇꯧꯕꯤꯔꯒ ꯑꯗꯣꯝꯒꯤ ꯕꯦꯡꯛ ꯑꯦꯀꯥꯎꯟꯠ, ꯄꯥꯟ ꯀꯥꯔꯗ, ꯑꯥꯙꯥꯔ ꯀꯥꯔꯗ ꯑꯃꯗꯤ ꯑꯗꯣꯝꯒꯤ ꯁꯦꯜꯐꯤꯅ KYCꯒꯤ ꯄ꯭ꯔꯨꯐ ꯗꯣꯀꯨꯃꯦꯟꯠ ꯑꯣꯏꯒꯅꯤ꯫ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯁꯤ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯍꯥꯞꯆꯔꯝꯒꯦ꯫ ꯑꯗꯣꯝꯅ ꯍꯦꯟꯅ ꯈꯪꯕꯤꯅꯤꯡꯂꯒꯗꯤ ꯑꯈꯪ ꯑꯍꯩ ꯇꯥꯟꯅꯕꯤꯌꯨ꯫ ꯏꯁꯥꯅ ꯊꯤꯖꯔꯒ ꯍꯣꯠꯅꯔꯒ ꯍꯩꯕꯁꯤꯅ ꯍꯦꯟꯅ ꯇꯣꯡꯖꯕꯅꯤ꯫ ꯑꯗꯣꯝꯅ ꯇꯝꯕ ꯂꯦꯞꯄꯤꯒꯅꯨ꯫ ꯀꯣꯔꯣꯅꯥ ꯑꯁꯤꯒ ꯀꯨꯝꯒꯤ ꯅꯣꯡꯖꯨ ꯃꯥꯅ ꯆꯨꯔꯛꯇꯕꯒ ꯀꯥꯔꯐ꯭ꯌꯨ ꯂꯣꯛꯗꯥꯎꯟ ꯑꯁꯤꯅ ꯀꯨꯡꯅ ꯂꯩꯕꯒ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯇꯨꯡꯒꯤ ꯀꯦꯔꯦꯛꯇꯔꯗ ꯀꯔꯤ ꯑꯣꯏꯒꯅꯤ ꯍꯥꯏꯕꯒꯤ ꯃꯤꯄꯥꯏꯕ ꯂꯩꯔꯕꯅꯤ꯫ ꯑꯗꯨꯗꯤ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯃꯌꯥꯝ꯫ ꯕꯥꯏ ꯕꯥꯏ꯫